ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯒ꯭ꯌꯥꯅ ꯆꯠꯊꯣꯛꯆꯝꯅ ꯏꯕꯤꯕ ꯅꯪꯅ ꯄꯥꯈꯪ ꯑꯗꯨꯒ ꯑꯩꯅ ꯃꯧ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯕꯨꯡ ꯒ꯭ꯌꯥꯅ ꯆꯠꯊꯣꯛꯆꯝꯅ ꯏꯕꯤꯕ ꯅꯪꯅ ꯄꯥꯈꯪ ꯑꯗꯨꯒ ꯑꯩꯅ ꯃꯧ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯁꯥꯡꯂꯕ ꯆꯍꯤ 35ꯒꯤ ꯁꯥꯔꯚꯤꯁꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯛꯄ ꯋꯥꯔꯤ ꯀꯌꯥ ꯇꯥꯈꯤ, ꯊꯦꯡꯅꯈꯤ. ꯍꯦꯛ ꯍꯛꯊꯦꯡꯅꯅ ꯎꯈꯤꯕꯁꯨ ꯌꯥꯎꯏ. ꯃꯁꯦ ꯂꯝ ꯁꯨꯅ ꯖꯥꯇꯤ ꯁꯨꯅ ꯄꯨꯟꯃꯤꯟꯅꯔꯛꯄ ꯇꯤꯟꯅꯔꯛꯄꯗꯒꯤꯅꯤ. ꯋꯥꯔꯤꯁꯤꯡꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯈꯤ, ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯕ ꯊꯃꯣꯏ ꯁꯣꯛꯄꯁꯨ ꯌꯥꯎꯏ. ꯍꯧꯖꯤꯛ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯋꯥꯔꯤꯅꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃꯗ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ. ꯃꯔꯨꯞ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯂꯩꯐꯝꯗꯤ ꯍꯥꯏꯖꯗ꯭ꯔꯦ. ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯑꯣꯏꯅ ꯍꯥꯏꯖꯔꯦ. ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯅꯟ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ. ꯃꯤꯑꯣꯏꯕꯁꯦ ꯃꯥꯟꯅꯕ ꯈꯜꯂꯒ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ. ꯃꯔꯨꯞ ꯑꯅꯟꯒ ꯑꯩꯒꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯃꯥꯟꯅꯩ, ꯃꯣꯠ ꯇꯤꯟꯅꯩ. ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯇ ꯃꯥꯁꯨ ꯍꯦꯛꯇ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯗꯁꯨ ꯑꯩꯅꯁꯨ ꯍꯦꯛꯇ ꯄꯥꯝꯃꯤ. ꯀꯔꯤ ꯍꯥꯏꯅꯤ? ꯑꯩꯅ ꯃꯁꯤꯃꯗꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯐꯤ ꯃꯆꯨ ꯑꯃꯇꯪ ꯈꯟꯕ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯃꯅ ꯑꯃꯕꯨ ꯍꯪꯒꯣꯏꯅꯗꯕ, ꯀꯣꯏꯅꯗꯕ, ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ. ꯑꯩꯅ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯃꯉꯣꯟꯗ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ. ꯃꯥꯅꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯩꯉꯣꯟꯗ ꯇꯦꯡꯅ ꯂꯤꯔꯛꯈꯤ. ꯊꯛꯑꯕꯁꯨ ꯆꯥꯔꯕꯁꯨ ꯑꯩꯈꯣꯏꯅꯤꯗ ꯃꯊꯛꯏ, ꯑꯩꯈꯣꯏꯅꯤꯗ ꯃꯆꯥꯏ. ꯊꯣꯏꯗꯣꯛꯅ ꯑꯇꯣꯞꯄ ꯑꯃꯕꯨ ꯍꯧꯔꯨꯗ꯭ꯔꯦ. ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯨꯛ ꯍꯦꯛ ꯂꯥꯞꯊꯣꯛꯅꯩ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯃꯄꯨꯜꯂꯤ. ꯃꯇꯝ ꯑꯗꯣ 1994ꯅꯤ. ꯑꯩꯅ ꯂꯩꯔꯤꯕ ꯅꯝꯕꯣꯟꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛꯁꯨ ꯂꯥꯛꯈꯤ. ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ, ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ. ꯀꯔꯤꯒꯤꯁꯨ ꯍꯔꯥꯎꯔꯣꯏ, ꯅꯨꯡꯉꯥꯏꯔꯣꯏ? ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗꯒꯤ ꯎꯅꯔꯛꯈꯤꯗ꯭ꯔꯕꯅꯤ. ꯑꯗꯨꯅ ꯑꯁꯥꯄ ꯀꯦꯟꯗꯜ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯈꯤꯕꯒꯨꯝ ꯑꯩꯈꯣꯏꯅꯤꯁꯨ ꯎꯅꯕꯒ ꯑꯃꯠꯇ ꯍꯦꯛꯇ ꯑꯣꯏꯈꯤ. ꯂꯥꯡꯕꯒ ꯅꯣꯛꯄꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯪꯁꯥꯔꯁꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪꯒꯤ ꯑꯣꯟꯊꯣꯛꯈꯤ. ꯃꯇꯝꯗꯣ ꯑꯩꯍꯥꯛꯇꯤ ꯅꯨꯄꯤ ꯊꯤꯔꯦ, ꯏꯆꯥ ꯅꯨꯄꯤ ꯑꯃꯒꯤ ꯃꯄꯥ ꯑꯣꯏꯔꯦ. ꯑꯗꯨꯒ ꯃꯔꯨꯞ ꯑꯅꯟꯗꯤ ꯃꯇꯝꯗꯨ ꯐꯥꯎ ꯄꯥꯈꯪ ꯑꯣꯏꯔꯤ. ꯅꯣꯡꯃ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯄꯥꯔꯇꯤ ꯑꯃꯗ ꯃꯍꯥꯛꯀꯤ ꯐꯣꯡ ꯁꯥꯔꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯔꯝꯗ ꯐꯖꯅ ꯂꯤꯔꯛꯈꯤ. ꯋꯥꯔꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕꯁꯤ. ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ. ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯕꯒꯦ ꯍꯥꯏꯕꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ. ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ. ꯅꯤꯡꯁꯤꯡꯕꯒ ꯑꯩꯅ ꯃꯥ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯜꯂꯛꯏ. ꯋꯥꯔꯤꯗꯨ ꯃꯍꯥꯛꯅ ꯂꯤꯔꯛꯏ. ꯃꯔꯨꯞ, ꯍꯧꯖꯤꯛ ꯑꯩꯅ ꯅꯝꯕꯣꯟꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯂꯣꯏꯗꯕꯅꯤ. ꯂꯥꯛꯇ ꯌꯥꯗꯗꯨꯅ ꯇꯉꯥꯏꯐꯗꯕꯗꯒꯤ ꯂꯥꯛꯏꯕꯅꯤ. ꯑꯩꯅ ꯂꯩꯔꯨꯔꯤꯕ ꯑꯥꯎꯠꯄꯣꯁꯠ ꯑꯗꯨꯒꯤ ꯃꯈꯥꯔꯣꯝꯗ ꯈꯖꯤꯛꯇꯪ ꯆꯠꯂꯒ, ꯍꯥꯏꯕꯗꯤꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁꯠ 2ꯒꯤ ꯂꯝꯃꯨꯛ ꯆꯠꯂꯒ ꯗꯨꯀꯥꯟ ꯄꯥꯟ ꯗꯨꯀꯥꯟ ꯑꯣꯏꯅ ꯇꯧꯕ ꯑꯄꯤꯛꯄ ꯗꯨꯀꯥꯟ ꯑꯃ ꯂꯩ. ꯍꯥꯏꯔꯤꯕ ꯗꯨꯀꯥꯟꯁꯦ ꯇꯨꯝꯅ ꯆꯥꯅꯔꯤꯕ ꯌꯨꯝꯒ ꯄꯨꯜꯂꯤ. ꯁꯣꯔꯣꯛꯂꯣꯝꯗ ꯊꯪꯕ ꯑꯄꯤꯛꯄ ꯀꯥꯗꯨꯅ ꯗꯨꯀꯥꯟ ꯑꯣꯏꯔꯒ ꯍꯦꯛ ꯇꯥꯏꯅꯕꯗꯨꯅ ꯀꯤꯆꯟꯅꯤ. ꯑꯗꯨꯒ ꯃꯊꯪꯗꯅ ꯕꯦꯗꯔꯨꯝ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ. ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯁꯤ ꯑꯁꯦꯡꯕ ꯍꯥꯏꯅꯤꯡꯗ꯭ꯔꯦ. ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯁꯥꯟꯇꯤꯕꯂꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯔ ꯇꯦꯟꯁꯤꯜꯂꯒ ꯁꯥꯟꯇꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯪꯅꯩ. ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯥꯕꯨ ꯁꯥꯟꯇꯤꯗꯃꯛ ꯑꯗꯨꯃꯛ ꯀꯧꯏ. ꯁꯥꯟꯇꯤꯁꯦ ꯃꯧ ꯅꯍꯥꯅꯤ. ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤ. ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯅꯤ. ꯃꯍꯥꯛꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ. ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ. ꯃꯁꯛꯇꯤ ꯀꯔꯤ ꯍꯥꯏꯅꯤ, ꯂꯥꯏ ꯃꯆꯥꯒꯨꯝꯃꯤ. ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ. ꯀꯨꯆꯨ ꯉꯧꯏ, ꯃꯔꯦꯛ ꯋꯥꯡꯉꯤ. ꯁꯕꯥꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ. ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯆꯤꯟꯗꯒꯤ ꯑꯁ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯅꯤ. ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯁꯥꯟꯇꯤꯕꯂꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯥꯕꯨ ꯁꯥꯟꯇꯤꯗꯃꯛ ꯑꯗꯨꯃꯛ ꯀꯧꯏ꯫ ꯁꯥꯟꯇꯤꯁꯦ ꯃꯧ ꯅꯍꯥꯅꯤ. ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤ. ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯅꯤ. ꯃꯍꯥꯛꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ.
ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯍꯥꯏꯔ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯧꯅꯤ ꯈꯪꯅ ꯃꯥꯕꯨ ꯑꯣꯏꯅ ꯈꯟꯒꯗꯕ ꯃꯥꯜꯂꯤ꯫ ꯈꯪꯗꯦ, ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯕꯤ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗ꯭ꯔꯕꯤ ꯃꯅꯦꯝꯄꯣꯛꯇꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯗꯨꯀꯥꯟ ꯃꯆꯥ ꯑꯁꯤꯃ ꯐꯝꯃꯒ ꯍꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯑꯣꯏꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯂꯧ ꯏꯪꯈꯣꯜ ꯃꯇꯤꯛ ꯆꯥꯅ ꯆꯥꯎꯅ ꯂꯩ꯫ ꯃꯅꯦꯝꯄꯣꯛꯇꯣ ꯃꯆꯥ ꯀꯥꯏꯅꯕ ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯃꯧꯒꯤ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯖꯈ꯭ꯔꯁꯅꯨ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯨꯒꯤ ꯈꯜꯂꯒ ꯃꯍꯥꯛꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯕꯒꯤ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯄꯥꯜꯍꯟꯅꯤꯡꯗꯦ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯃꯧꯗ ꯌꯥꯑꯣꯡ ꯏꯜꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯈꯟꯖꯕ ꯈꯛꯇꯅꯤ꯫ ꯄꯥꯈꯪ ꯀꯅꯥꯅ ꯃꯆꯥ ꯂꯩꯕꯤ ꯃꯃꯧꯗ ꯀꯔꯝꯅ ꯌꯥꯑꯣꯡ ꯏꯟꯒꯅꯤ? ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝ ꯑꯁꯤꯗ ꯈꯟꯕꯗ ꯃꯅꯦꯝꯄꯣꯛꯇꯣ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯅꯤ ꯃꯔꯨꯞ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤꯕ ꯇꯁꯤ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯃꯁꯤꯃꯛꯇ ꯈꯟꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯦ꯫ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯥꯒ ꯑꯩꯒꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯁꯛꯇꯝꯗꯨꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ ꯃꯥꯒ ꯑꯩꯒ ꯀꯔꯝꯅ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄꯁꯦ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯂꯤꯔꯛꯂꯒꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃ ꯆꯥꯎꯔꯥꯛꯅ ꯄꯨꯡ 3 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯁꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯐꯤ ꯅꯥꯇꯛ ꯁꯦꯠꯂꯒ ꯁꯥꯟꯇꯤꯕꯂꯥꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯦꯞꯄꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯥꯒ ꯑꯩꯒ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯛꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯂꯥꯎꯕꯒꯨꯝ ꯉꯛꯆꯥꯅꯈꯤ, ꯃꯃꯤ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤꯗꯨ ꯊꯥꯖꯗꯕ ꯑꯃꯕꯨ ꯊꯥꯖꯗꯅ ꯎꯕꯒꯤ ꯑꯉꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯆꯤꯡ ꯂꯥꯎꯈꯤ꯫ ꯑꯩꯅ ꯆꯤꯡ ꯂꯥꯎꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯐꯖꯕꯗꯣ ꯃꯗꯨꯗꯅꯤ꯫ ꯃꯥꯒꯨꯝꯅ ꯐꯖꯕ ꯑꯩ ꯑꯝꯇ ꯎꯔꯛꯇ꯭ꯔꯤ꯫ ꯃꯁꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯑꯄꯥꯝꯕ ꯁꯛ ꯐꯖꯩꯌꯦꯅ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅ ꯐꯖꯩ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯃꯤꯠꯁꯤꯅ ꯇꯣꯏꯅ ꯌꯦꯡꯂꯛꯈꯤ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯨꯔꯥꯟꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯌꯦꯡꯖꯈꯤ꯫ ꯑꯩ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨꯅꯤ꯫ ꯑꯁꯨꯝꯅ ꯇꯤꯡꯉꯪ ꯃꯥꯡꯌꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯉꯥꯏ ꯈꯪꯖꯤꯡ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯈꯤ, "ꯀ꯭ꯋꯥ 2 ꯂꯧꯖꯒꯦ"꯫ ꯃꯍꯥꯛꯅ ꯀ꯭ꯋꯥ ꯁꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯏꯇꯥꯎ ꯇꯥꯎꯏ꯫ ꯀ꯭ꯋꯥ ꯁꯦꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯇꯔꯪ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯨ ꯎꯅꯤꯡꯕ ꯁꯛꯇꯝ ꯑꯃꯕꯨ ꯈꯪꯍꯧꯗꯅ ꯎꯕ ꯃꯇꯝꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯁꯦ ꯐꯤ ꯏꯜꯂꯤ, ꯆꯟꯗꯣꯟ ꯊꯤꯜꯂꯤ꯫ ꯑꯗꯨꯅ ꯃꯧ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯍꯥꯛ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯑꯍꯦꯟꯕ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯍꯥꯏꯅ ꯐꯥꯎ ꯑꯩꯅ ꯍꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯇꯞꯄ ꯂꯣꯏꯔꯕ ꯀ꯭ꯋꯥ 2ꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯄꯤꯔꯛꯄ ꯃꯇꯝꯗꯁꯨ ꯑꯝꯇꯪ ꯌꯦꯡꯍꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯨꯔꯥꯟꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯈꯪꯗꯦ, ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯂꯛꯈꯤꯕꯗꯣ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯑꯃꯨꯛꯇ ꯌꯦꯡꯂꯛꯈꯤꯗ꯭ꯔꯤꯕ ꯃꯇꯧꯅꯤ꯫ ꯑꯩꯅ ꯀ꯭ꯋꯥꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔꯝꯂꯒ ꯁꯨꯗꯤ ꯑꯩꯈꯣꯏꯅꯤ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯝꯕꯤꯗ ꯑꯩꯅ ꯁꯨꯗꯤꯗ ꯍꯥꯏꯈꯤ, "ꯚꯥꯏ, ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯨꯗꯤ ꯌꯥꯏꯍꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯃꯃꯤꯠꯅ ꯃꯔꯣꯜ ꯑꯃ ꯉꯥꯎꯔꯤꯕ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ"꯫ ꯁꯨꯗꯤꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯐꯖꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯃꯧꯅꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯑꯃꯕꯨꯗꯤ ꯐꯥꯔꯝꯃꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯄꯣꯛ ꯊꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ꯫ ꯑꯩꯃꯛꯅꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯣ ꯎꯍꯧꯗꯦ, ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯒꯤ ꯈꯪꯕꯅꯦ"꯫ ꯃꯗꯨꯗ ꯑꯩꯅ ꯉꯛꯅ, "ꯀꯔꯝꯅ, ꯀꯝꯗꯧꯅ"? ꯁꯨꯗꯤꯅ ꯍꯥꯏꯔꯛꯏ, "ꯀꯝꯗꯧꯅ ꯍꯥꯏꯕꯕꯨ ꯅꯍꯥꯔꯣꯟꯅꯦ ꯍꯥꯏ, ꯃꯤꯆꯝꯅꯦ ꯍꯥꯏ, ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯦ"꯫ ꯑꯩꯍꯥꯛ ꯋꯥ ꯃꯈꯥꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯈꯟꯈꯤ, "ꯑꯁ, ꯅꯨꯡꯉꯥꯏꯇꯦꯗ, ꯑꯁꯨꯛ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯕ"꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤꯗ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯃꯧꯅꯤ, ꯃꯆꯥ ꯂꯩꯕꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯍꯦꯛꯇ ꯆꯠꯅꯤꯡꯉꯤ꯫ ꯅꯣꯡꯃꯇꯪ ꯃꯥꯒꯤ ꯃꯁꯛ ꯎꯍꯧꯗꯕ ꯃꯇꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯧꯅ ꯇꯧꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ
ꯑꯩꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯗꯨꯃꯛꯇꯅ ꯂꯧꯕ ꯉꯝꯕꯒꯤ ꯊꯥꯛ ꯌꯧꯅ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ ꯏꯃꯥ ꯕꯕꯥ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯒꯩꯅꯇꯒꯤ ꯈꯟꯕꯗꯒꯤ ꯄꯥꯡꯒꯜꯁꯦ ꯊꯣꯛꯈꯤꯗꯕꯅꯤ ꯑꯩ ꯏꯁꯥꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛꯄꯨ ꯍꯪꯒꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯝꯖꯈꯤ ꯑꯁꯨꯝꯅ ꯇꯠꯇꯅ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯄꯗꯒꯤ ꯃꯥ ꯑꯩ ꯐꯖꯅ ꯈꯪꯅꯔꯛꯈꯤ ꯍꯥꯟꯅꯅ ꯏꯀꯥꯏꯔꯝꯕ ꯀꯣꯏꯅꯔꯝꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯅ ꯑꯅꯤꯡꯕ ꯍꯥꯏꯅꯕ ꯃꯇꯝꯗ ꯑꯃꯠꯇ ꯄꯟꯅꯗ꯭ꯔꯦ ꯃꯥꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯪꯈꯤ ꯑꯩꯒꯤ ꯂꯩꯐꯝ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯏꯆꯥ ꯄꯥꯈꯪꯅꯤ ꯍꯥꯏꯕꯁꯤꯐꯥꯎ ꯃꯥꯅ ꯂꯣꯏꯅ ꯈꯪꯈꯤ ꯅꯣꯡꯃ ꯁꯨꯔꯤ ꯑꯩꯈꯣꯏꯅꯤ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛꯀꯤ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯝꯃꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ ꯁꯨꯗꯤꯗ ꯍꯥꯏꯈꯤꯕꯅꯤ ꯗꯥ ꯁꯨꯗꯤ ꯗꯥ ꯑꯅꯟꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯤꯛꯄꯖꯥꯠꯅꯤꯀꯣ इखꯪ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯇꯣꯂꯣꯞ ꯑꯃꯁꯨ ꯆꯥꯔꯤ ꯀꯩꯗꯧꯒꯦ ꯅꯣꯡꯃꯇꯁꯨ ꯍꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯁꯤꯅ ꯍꯧꯗꯣꯔꯛꯄꯁꯨ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯁꯨꯡꯍꯧ ꯍꯧꯗꯣꯔꯛꯇꯦ ꯃꯥꯅ ꯍꯧꯗꯣꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯧꯗꯣꯛꯂꯒꯦ ꯉꯁꯤꯗꯤ ꯍꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯄꯨꯟꯅ ꯆꯥꯁꯤꯗꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯍꯔꯥꯎꯈꯤ इरुजनिंगपदा थोंगाते हाबदो ताके इकाबदि लायदना मतंग सारे खन्नुना असुम हाइके नुपिन हरबा वादा लेथोकप नुपा लेत्रबने हौजिक थवैना चासिना हरबदि नंगोइना चेंगनिको मदुदा माना नोकलगा हारे होइबुंगो चेंबिरो केसो लेदा लेरो हाउनदुम थोंगे आइनामु थवै यावसिना हाइके फरेने आइना सोइदना लेरेना खल्लो अदो साबदी कदाइदे सागदबा मदुदा महाना हाइगे ममयावना असुमना हारे आइगेमसिदा चाबा नतना कदाइदा मु चलगा चारुदैनो हौजिक लेदे लेरमो होरेनेदा चाबा लाओ आइहा हरावे तांना फम खुदोंग चाबनी हाइनसु खले हराबा नुंगाइबा नि पुलगा आइना हाइके फरे पैसाबुदी आइ हौजि पिरमगे नंगना चाबा म लेरगा फजना थोंगमो नखोइगी सिदा लेरिबा कैथेना सिदा फंगदबसु अमता लेते होरेन सुदी अखोइनी वतम जाना लाके मदुदा महाकना आइना लाना खंखरनि मतागो थुना हरे आइना चाबा महारबदी आइसिबु अपपदा खंदना पंगसा चाबा ताद्रो आइहा ngaदगी हेना करिसु एहनबा जादे ngaवइने जासे याब्रा मागी वादुदा आइना बेगसे सेतो सेतोलगा कोसिकोलगा हाइकी nga urabasu kasu kaide aidi nangna thongbodo chaninba khaki wani aigi wa asida mahak haram monoki aina nga kilo ani phangnaba pisa piraga haki nang nga lebelai deba thongba thongdabadi khangde sudi ekhoni di horen soidana laklani masu nongna pisa da lawraga hare lakane haram laga hore lakdabadi yaroko aibu ikai khangdabasu tahan ngano करिसु नतबदा खुद सौगा हमबसु अफबा नते आइना हाइके कनाना सोबा सोइदबुदुदी होरेन खंगनरसे असे हरमलका सुदी एखोइनी केमदा हलके नमिदांगे पुंग तरे तारे निंथंबागी मतमनिना पुंग तरे हाबसे फनि थेंगलाबा मतमनि कनागो मखरादि पुंग तरे मखागी पाव फाबा ngaइबा ngamdabagi tumnaba phaw yauribani ahangno sudi de hai ngasai santibalaगी manakta lakane harambadugi chatnaba hokki maduda sudina aibi nungaitaba tawdanaba saudanaba asumna harei maru ayawroi nangna tomdoina chatlo aidi saksu chathokle ayawdre haiduna so nahak nungaitaba tawgano aimado kya haina dun tawbane masi haiduna nangna aibi warogano ayhak mahaki waduda anam consider फरबसु फत्रबसु इमानबा मसेनी नुपी अंगांदा यामना थवा यावबा मानबा सिदा आई हैप्पीदी काकी अदुगा इकाबसे नमसिलगा आइना हाइकी फरे मरो नंगना चनिंद्रबनिना लेहौरो आई इतोम चलगे असी हारगा आई इतोम केमदुदगी थोलई
ꯅꯨꯃꯤꯠꯇꯨ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯃꯝꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯩꯁꯨ ꯂꯥꯛꯑꯝꯗꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯣꯔꯣꯛꯇ ꯀꯅꯥꯝꯁꯨ ꯆꯠꯅꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯩ ꯂꯥꯛꯇꯕ ꯑꯃꯗꯤ ꯅꯤꯡꯊꯝꯊꯥꯁꯨ ꯑꯣꯏꯕꯅꯤꯅ ꯃꯝꯕ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯔꯝꯗꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯈꯪꯕ ꯎꯕꯗꯣ ꯑꯩꯅ ꯄꯥꯝꯗꯦ꯫ ꯑꯩꯍꯥꯛ ꯑꯊꯥꯕ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯂꯒ ꯂꯥꯛꯄꯅ ꯁꯥꯟꯇꯤꯕꯂꯥꯒꯤ ꯗꯨꯀꯥꯟꯗꯣ ꯌꯧꯔꯦ꯫ ꯑꯌꯥꯝꯕ ꯗꯨꯀꯥꯟꯗꯤ ꯂꯣꯏꯅ ꯂꯣꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯡꯂꯝꯂꯤ꯫ ꯃꯗꯨ ꯑꯩꯕꯨ ꯉꯥꯏꯔꯝꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯩꯅ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯊꯦꯡꯅ ꯂꯥꯛꯏꯁꯤꯕꯣ? ꯗꯥꯁꯨꯗꯤꯗꯤ ꯎꯗꯦ, ꯂꯥꯛꯇ꯭ꯔꯕ꯭ꯔꯥ?" ꯑꯩꯅ ꯃꯥꯒꯤ ꯃꯑꯣꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯛꯅꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯇꯤ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯆꯥꯟꯁ ꯀꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯅ ꯃꯍꯥꯛꯅ ꯉꯛꯅ, "ꯆꯥꯟꯁ ꯍꯥꯏꯕꯗꯤ?" ꯑꯩꯅ ꯅꯣꯛꯅꯤꯡꯕ ꯐꯥꯔꯒ ꯑꯃꯨꯛꯁꯨ ꯂꯛꯅꯗꯨꯅ ꯍꯥꯏꯈꯤ, "ꯑꯩꯁꯨ ꯈꯪꯗꯦ, ꯅꯪꯉꯣꯟꯗ ꯍꯪꯒꯦꯅ ꯈꯜꯂꯝꯃꯤꯕꯅꯦ." ꯃꯍꯥꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦꯗ꯫ ꯀꯣꯏꯅꯗꯕ ꯃꯁꯦꯟꯗ ꯀꯣꯏꯒꯗꯕ ꯌꯥꯎꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯆꯥꯟꯁ ꯃꯥꯡꯅꯕꯅꯦ꯫ ꯑꯩꯍꯥꯛꯅ ꯗꯨꯀꯥꯟꯁꯤ ꯂꯣꯜꯂꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯥꯒꯤ ꯊꯣꯡꯁꯦ ꯍꯥꯡꯂꯒ ꯆꯪꯉꯣ꯫ ꯑꯩꯍꯥꯛ ꯄꯨꯅꯥ ꯊꯥꯔꯝꯃꯔꯣꯏ." ꯃꯍꯥꯛꯅ ꯊꯣꯡꯗꯨ ꯂꯣꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯕꯗꯒꯤ ꯑꯩꯅ ꯍꯥꯏꯈꯤ, "ꯅꯪꯒꯤ ꯑꯁꯣꯟꯕꯤ ꯏꯃꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯕ?" ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ, ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯁꯤꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯃꯔꯛꯇ ꯀꯥ ꯑꯃꯃꯨꯛ ꯈꯜꯂꯦ꯫ ꯑꯗꯨꯅ ꯊꯣꯏꯅꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯉꯁꯥꯏꯅ ꯇꯨꯝꯂꯝꯃꯅꯤ꯫ ꯀꯥꯟꯅꯗꯦ, ꯁꯥꯡꯊꯔꯒꯨꯝꯁꯦ, ꯋꯥꯔꯤꯗꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯗꯨꯀꯥꯟꯒꯤ ꯊꯣꯡꯗꯨ ꯆꯤꯡꯊꯈꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯥꯏꯠꯁꯨ ꯃꯨꯊꯠꯈꯤ꯫ ꯑꯩꯍꯥꯛ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯉꯛꯄꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯕꯨ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝꯅ ꯃꯤꯅ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯆꯤꯡꯅꯕ ꯐꯥꯎꯈꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯝꯗꯨ ꯁꯥꯡꯂꯕ ꯃꯇꯝ ꯑꯃꯒꯨꯝꯅ ꯑꯩꯅ ꯈꯟꯈꯤ꯫ ꯑꯩꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯇꯥꯛꯂꯝꯕ ꯊꯣꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯅꯝꯃꯤ꯫ ꯊꯣꯡꯗꯨ ꯄꯨꯅꯥ ꯊꯥꯗꯕꯅ ꯃꯅꯤꯡꯇꯝꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯑꯩꯅ ꯊꯣꯡꯗꯨꯗ ꯆꯪꯂꯛꯂꯒ ꯑꯃꯨꯛ ꯆꯥꯛꯁꯪ ꯇꯥꯕ ꯊꯣꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯥꯌꯣꯛꯅꯩ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯀꯨꯏꯔꯤꯕꯗꯤ? ꯉꯥꯏꯍꯟꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯕꯣꯏꯗ?" ꯑꯩꯁꯨ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯕꯅꯤꯅ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯈꯤ, "ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯣ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯉꯁꯥꯏꯅ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯆꯪꯂꯛꯄ ꯌꯥꯕꯗꯨꯕꯨ? ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝꯅ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯍꯜꯂꯗꯅ." ꯑꯩꯍꯥꯛꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯪꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎ ꯈꯜꯂꯨꯔꯕꯅꯤ꯫ ꯃꯗꯨꯗ ꯁꯥꯟꯇꯤꯕꯂꯥꯅ ꯅꯨꯡꯉꯥꯏꯇꯅ, "ꯑꯩꯅ ꯉꯥꯏꯍꯥꯛ ꯍꯥꯏꯕꯗꯤ ꯃꯤꯅꯤꯠ 1-2ꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯪꯒꯤꯁꯤꯗꯤ ꯃꯤꯅꯤꯠ 10ꯒꯤ ꯃꯊꯛꯇ ꯑꯣꯏꯒꯅꯤ꯫ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯑꯩꯒꯤ ꯀꯥꯗ ꯁꯦꯝꯂꯒ ꯊꯝꯂꯕꯅꯤ꯫ ꯂꯥꯛꯃꯣꯟꯗꯦ ꯍꯥꯏꯗꯨꯅ ꯊꯧꯔꯛꯀꯦ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯍꯦꯟꯁꯥꯡꯗꯤ ꯉꯥꯔꯦꯟꯕꯨ ꯑꯣꯜꯂꯝꯃꯅꯤ꯫ ꯆꯥꯛꯁꯪ ꯑꯁꯤꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯗꯨꯕꯨ ꯀꯔꯤꯒꯤ ꯅꯪꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯤꯕ?" ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯣꯆꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯏ, "ꯃꯗꯨꯃꯛꯅꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯅꯪꯒꯨꯝꯕꯒꯤ ꯃꯤꯅ ꯀꯔꯝꯅ ꯆꯥꯟꯁꯀꯤ ꯋꯥꯍꯟꯊꯣꯛ ꯈꯪꯕ ꯉꯝꯒꯅꯤ? ꯇꯝꯗ꯭ꯔꯤꯕꯅ ꯄꯔꯥ ꯐꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯝꯕꯤ ꯇꯥꯛꯄꯤꯕꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯤ." ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯀꯔꯤ ꯍꯥꯏꯅꯤ, ꯍꯥꯀꯠꯆꯕ ꯃꯐꯝꯗ ꯍꯣꯠꯄ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤ꯫ ꯅꯨꯡꯉꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯂꯒ ꯑꯩꯅ ꯍꯥꯏꯈꯤ, "ꯍꯣꯏ, ꯄꯪꯉꯦꯅ ꯈꯪꯂꯕꯗꯤ ꯇꯥꯛꯄꯤꯕꯅ ꯆꯨꯝꯒꯅꯤ꯫ ꯇꯥꯛꯇꯅ ꯈꯪꯕ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯣꯏꯔꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯄꯪꯉꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯌꯥꯖꯩ." ꯁꯥꯟꯇꯤꯕꯂꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ꯫ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈꯤ꯫ ꯃꯥꯒꯤ ꯀꯥꯗꯣ ꯄꯪꯆꯥꯎ ꯆꯥꯎꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯗꯕꯜ ꯕꯦꯗꯀꯤ ꯐꯃꯨꯡ ꯑꯃꯈꯛꯇꯃ ꯊꯥꯏ꯫ ꯐꯃꯨꯡ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯥꯜꯂꯤ꯫ ꯐꯖꯕ ꯃꯣꯟꯗꯨꯝ, ꯐꯖꯕ ꯕꯦꯗ ꯀꯣꯚꯔ ꯂꯣꯏꯅ ꯊꯥꯏ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯀꯩꯅꯥ ꯑꯃꯒꯤ ꯐꯃꯨꯡꯒꯨꯝ ꯅꯤꯡꯊꯤꯖꯩ꯫ ꯐꯃꯨꯡ ꯑꯗꯨꯗꯅ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ
ꯐꯖꯔꯕ ꯀꯣꯝꯕꯜ ꯑꯃꯅ ꯐꯩꯖꯨꯞ ꯑꯣꯏꯔꯒ ꯂꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯜꯂꯤ꯫ ꯑꯉꯥꯡꯗꯨꯁꯨ ꯃꯃꯥ ꯃꯥꯜꯂꯤ, ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯐꯃꯨꯡ ꯑꯗꯨꯗꯅ ꯊꯤꯗꯣꯛꯄꯗ ꯉꯥꯏꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯅꯤ, ꯄꯤꯛ ꯄꯤꯛ ꯆꯣꯟꯅ ꯊꯥꯞꯄ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯅꯤ, ꯑꯃꯗꯤ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯅꯤ ꯂꯩꯔꯤ꯫ ꯄꯨꯈꯝ ꯑꯁꯤꯗꯁꯨ ꯉꯥ ꯑꯇꯥꯎꯕ ꯃꯇꯨꯝ 4-5, ꯑꯗꯨꯒ ꯆꯥꯛ ꯄꯨꯈꯝ ꯑꯅꯤ ꯑꯃꯗꯤ ꯏꯟꯁꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯑꯔꯥꯕ ꯃꯩꯇꯥꯅ ꯄꯤꯛ ꯊꯟꯕ ꯃꯩꯐꯨ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯍꯥꯛꯁꯦ ꯋꯥꯈꯜ ꯅꯧꯊꯣꯔꯛꯈꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯥꯎꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯐꯝ ꯈꯪꯗꯅ ꯃꯍꯥꯛꯄꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯈꯤ, ꯈꯪꯄꯥꯝ ꯄꯥꯝꯈꯤ꯫ ꯑꯩꯍꯥꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤ ꯈꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯌꯦꯡ, ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯆꯥꯅꯕ ꯇꯧꯕꯤꯔꯣ, ꯑꯩꯍꯥꯛ ꯑꯋꯥꯠ-ꯑꯄꯥ ꯌꯦꯡꯂꯛꯀꯦ"꯫ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯍꯥꯏꯈꯤ, "ꯑꯣꯏꯅꯒꯨꯝꯁꯦ, ꯑꯩꯒꯤꯗꯤ ꯃꯀꯣꯛꯇꯒꯤ ꯍꯧꯕꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯩꯈꯤ ꯊꯝꯈꯤꯔꯣꯏꯁꯦ, ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯦ꯫ ꯍꯪꯒꯣꯏꯅꯗꯕꯤꯗ ꯑꯋꯣꯛꯇ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯂꯥꯝꯂꯒ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯛꯂꯨ ꯃꯄꯥꯗꯨꯗ ꯐꯝꯃꯣ"꯫ ꯁꯥꯟꯇꯤꯕꯂꯥꯅ ꯍꯥꯏꯐꯦꯠꯇꯪ ꯈꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯕꯨ ꯐꯖꯒꯗ꯭ꯔꯣ"? ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯃꯗꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ, "ꯀꯩꯗꯧꯕꯒꯤ ꯐꯖꯔꯣꯏꯗꯣꯏꯅꯣ? ꯈꯟꯅꯤꯡꯕ ꯑꯃꯗ ꯈꯜꯂꯕꯁꯨ ꯑꯗꯨꯝ ꯐꯖꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯅꯧꯅ ꯈꯪꯅꯕꯅꯤ, ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯊꯝꯒꯨꯝꯁꯤ"꯫ ꯁꯥꯟꯇꯤꯕꯂꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ, ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯐꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯥꯏꯊꯣꯡꯗꯣ ꯂꯥꯡꯁꯤꯟꯈꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯔꯨꯕꯅꯣ ꯈꯜꯂꯤ꯫ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯇꯨꯡꯏꯟꯗ ꯑꯩꯅ ꯏꯈꯧ ꯂꯥꯡꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯃꯄꯥꯗ ꯐꯝꯊꯈ꯭ꯔꯦ, ꯑꯩꯁꯨ ꯑꯩꯒꯤ ꯆꯥꯛ ꯄꯨꯈꯝ ꯃꯄꯥꯗ ꯐꯝꯊꯔꯦ꯫ ꯑꯩꯈꯣꯏꯅꯤ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯥꯕ ꯍꯧꯏ꯫ ꯏꯟꯁꯥꯡꯗꯣ ꯍꯥꯏꯁꯤꯟꯅꯕ ꯅꯠꯇꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ, ꯇꯁꯦꯡꯅ ꯍꯥꯎꯏ꯫ ꯃꯗꯨꯅ ꯑꯩꯅ ꯆꯥꯅ ꯍꯥꯏꯈꯤ, "ꯐꯖꯕ ꯃꯤꯅ ꯇꯧꯊꯣꯔꯛꯄꯗꯤ ꯏꯐꯠꯇ ꯐꯖꯩ, ꯏꯄꯛꯇ ꯄꯛꯆꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯁꯨ ꯐꯖꯅ ꯑꯗꯨꯝ ꯄꯛꯆꯩ"꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯇꯁꯦꯡꯅꯕꯨ ꯍꯥꯎꯕ꯭ꯔꯣ"? "ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯊꯤꯔꯝꯂꯤꯕ ꯆꯥꯛꯁꯦ ꯃꯌꯥꯡ ꯈꯔ ꯀꯪꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯎꯕ ꯍꯦꯟꯖꯥꯡ ꯑꯩ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤ"꯫ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯁꯤꯟꯅꯕ ꯀꯥꯏꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯩꯍꯥꯛꯅ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃ ꯍꯨꯛꯂꯒ, ꯍꯥꯏꯁꯤꯟꯅꯕꯒ ꯇꯁꯦꯡꯅ ꯍꯥꯎꯕꯒ ꯆꯥꯕꯗ ꯃꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯆꯥꯛꯁꯦ ꯅꯪꯉꯣꯟꯗꯒꯤ ꯁꯣꯏꯗꯅ ꯂꯥꯝꯃꯛꯀꯅꯤ, ꯆꯦꯛꯁꯤꯜꯂꯨ"꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯁꯥꯊꯤꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯕꯒꯤ ꯂꯥꯝꯃꯛꯇꯣꯏꯅꯣ? ꯆꯐꯨꯗ ꯆꯥꯛ ꯂꯩꯍꯧꯔꯤ, ꯗꯥꯁꯨꯗꯤꯒꯤꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯊꯣꯡꯕꯅꯤ, ꯑꯩ ꯈꯨꯠ ꯍꯥꯝꯗꯣꯛꯀꯦ ꯑꯗꯨꯒ ꯍꯥꯞꯀꯦ"꯫ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯕꯗꯨꯗꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯊꯝꯒꯨꯝꯁꯦ, ꯀꯣꯏꯅꯒꯨꯝꯁꯦ ꯍꯥꯏꯗꯨꯅ꯫ ꯑꯩꯅ ꯂꯥꯝꯃꯛꯄ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯈꯨꯠꯅ ꯑꯗꯨꯝ ꯍꯥꯞꯄꯛꯎ, ꯀꯔꯤꯁꯨ ꯀꯥꯏꯗꯦ"꯫ ꯃꯍꯥꯛꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯖꯤꯛꯇꯪ ꯁꯨꯠꯂꯒ ꯁꯥꯎꯅꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯆꯝꯅ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅꯗꯤ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯖꯒꯥꯗ ꯆꯥꯕꯅꯦ, ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯃꯛ ꯇꯧꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠ ꯍꯥꯝꯗꯣꯛꯈꯤ, ꯑꯗꯨꯒ ꯆꯥꯛ ꯍꯥꯞꯅꯕ ꯆꯥꯛꯁꯪꯗ ꯆꯪꯈꯤ꯫ ꯁꯥꯟꯇꯤꯕꯂꯥꯅ ꯄꯨꯈꯝ ꯑꯃꯗ ꯆꯥꯛ ꯈꯔ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯄꯨꯔꯛꯏꯕ ꯆꯥꯛꯁꯦ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯅꯪꯅ ꯍꯥꯏꯁꯤꯟꯅꯕꯅꯤ, ꯍꯥꯎꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯈꯪꯒꯗꯧꯔꯤꯕꯅꯤ"꯫ ꯑꯩꯅ ꯄꯨꯊꯣꯔꯛꯏꯕ ꯆꯥꯛꯇꯨꯗ ꯌꯦꯡꯉꯤ, ꯃꯗꯨꯁꯨ ꯆꯥꯕ ꯉꯝꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ, "ꯑꯦꯟꯁꯥꯡ ꯍꯥꯎꯕꯅꯗꯤ ꯆꯥꯛꯇꯨ ꯂꯣꯏꯅ ꯆꯥꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯄꯤꯖꯅꯤꯡꯕꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯣꯏꯅ ꯆꯥꯒꯦ"꯫ ꯑꯦꯟꯁꯥꯡ ꯍꯥꯎꯕꯗꯒꯤ ꯑꯣꯏꯔꯕꯁꯨ, ꯄꯤꯖꯅꯤꯡꯕꯗꯒꯤ ꯆꯥꯈꯤꯕ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯂꯣꯏꯅ ꯆꯥꯈꯤꯕꯗꯨꯅꯤ꯫ ꯅꯪꯅ ꯆꯥꯕꯤꯈꯤꯕꯗꯨꯅ ꯈꯜꯂꯨꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯂꯥꯟꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯈꯟꯒꯗꯧꯔꯤꯕꯅꯤ"꯫ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯩꯒꯤ ꯁꯤꯡꯅꯔꯝꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯈꯤ꯫ ꯃꯥꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯦ ꯋꯥꯍꯩꯁꯤꯗꯒꯤ ꯈꯪꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯔꯥꯎꯅ ꯍꯥꯏꯈꯤ, "ꯑꯦꯟꯁꯥꯡꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ, ꯄꯤꯖꯅꯤꯡꯕ ꯃꯤꯅꯁꯨ ꯄꯤꯖꯔꯕ, ꯉꯁꯤꯗꯤ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ"꯫ ꯑꯁꯤ ꯍꯥꯏꯔꯒ
ꯃꯥꯅ ꯄꯨꯊꯣꯔꯛꯏꯕ ꯆꯥꯛꯇꯨ ꯂꯧꯔꯒ ꯆꯥꯕ ꯍꯧꯏ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯁꯨꯃꯥꯏꯅ ꯍꯦꯟꯖꯥꯡ ꯍꯥꯎꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯅꯅꯕ ꯅꯨꯄꯤ ꯊꯤꯖꯤꯜꯂꯁꯤꯗꯅ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯅꯤꯡꯕ ꯑꯃꯗꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯅ ꯍꯥꯏꯈꯤ, ꯄꯥꯟꯕꯕꯨꯗꯤ ꯌꯥꯔꯕꯅꯦ, ꯉꯁꯤꯒꯤ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗ ꯄꯥꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯁꯥꯟꯇꯤꯕꯂꯥ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯐꯣꯡꯗꯣꯛꯀꯦ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯪꯅꯕꯕꯨ ꯀꯌꯥꯝ ꯀꯨꯏꯕꯒꯦ? ꯃꯤꯠꯌꯦꯡ ꯑꯃꯗ ꯋꯥꯍꯩ ꯑꯃꯗ ꯑꯗꯨꯝ ꯈꯪꯖꯕꯗꯨꯕꯣ? ꯅꯊꯃꯣꯏꯅ ꯈꯣꯏꯗꯥꯗ꯭ꯔꯕꯗꯤ ꯈꯪꯗꯦ꯫ ꯑꯩ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯑꯥꯔꯊꯁꯤ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯃꯤꯠꯌꯦꯡ ꯑꯃꯗꯒꯤ ꯋꯥꯍꯩ ꯑꯃꯗꯒꯤ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯈꯪꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯥ ꯑꯃꯗ ꯆꯥꯛ ꯐꯥꯎꯕ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯊꯤꯕꯤ ꯑꯃꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯈꯣꯏꯗꯥꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯅ ꯑꯩꯅ ꯍꯥꯏꯈꯤ, ꯐꯔꯦ, ꯆꯥꯔꯤꯉꯩꯗ ꯐꯖꯅ ꯆꯥꯁꯦ, ꯆꯥꯔꯤꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯠꯇꯦꯅ ꯍꯥꯏ꯫ ꯀꯅꯥꯅ ꯈꯪꯒꯅꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯄꯗꯒꯤ ꯈꯪꯅꯣ ꯍꯦꯛ ꯅꯣꯛꯄ ꯃꯇꯝꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯁꯨ꯫ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯀꯨꯏꯍꯧꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯖꯤꯔꯤ ꯖꯤꯔꯤ ꯆꯪꯁꯤꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯐꯖꯅ ꯁꯥꯟꯅꯕꯅ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯄꯜꯂꯣꯏꯅ ꯊꯤꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯤꯃꯛ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯆꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯦ, ꯈꯨꯠꯁꯥ ꯍꯥꯝꯗꯨꯅ ꯇꯩꯊꯣꯛꯄ ꯂꯣꯏꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯇꯥꯅꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯆꯥꯛꯆꯥ ꯇꯣꯛꯂꯕꯅꯤꯅ ꯆꯠꯂꯒꯦꯅꯦ꯫ ꯃꯍꯥꯛꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯍꯥꯛꯄꯨ ꯇꯥꯟꯈ꯭ꯔꯕꯣ? ꯑꯩꯒꯤ ꯐꯃꯨꯡꯗꯒꯤ ꯃꯣꯟ ꯃꯌꯥꯗ ꯀ꯭ꯋꯥ ꯌꯣꯝꯂꯒ ꯂꯩꯕꯅꯤ, ꯃꯗꯨ ꯆꯥꯈꯣ꯫ ꯑꯗꯨꯒ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯁꯨ ꯃꯩꯐꯨꯗꯣ ꯇꯤꯛꯑꯣ꯫ ꯑꯩꯍꯥꯛ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯁꯦꯡꯂꯛꯈꯤꯒꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯩꯁꯨ ꯂꯥꯛꯇꯨꯅ ꯀꯥꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯑꯩꯅ ꯈꯟꯊꯍꯧꯗꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯉꯁꯤꯒꯤ ꯃꯩꯁꯤꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛꯀ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯥꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯔꯝ ꯍꯥꯏꯅ ꯃꯥꯟꯅꯔꯤꯕ? ꯍꯩꯃꯥ, ꯉꯁꯥꯏ ꯃꯈꯩ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯒ ꯍꯧꯖꯤꯛꯇ ꯆꯥꯛꯆꯥ ꯇꯣꯛꯂꯀꯥꯟꯁꯤꯗ ꯂꯥꯛꯏꯕꯁꯤꯅꯦ꯫ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯒ ꯍꯧꯖꯤꯛ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯊꯦꯡꯅꯍꯜꯂꯤꯁꯤꯁꯨ ꯀꯔꯝꯅ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯒꯤ ꯋꯥꯁꯤꯗ ꯃꯍꯥꯛ ꯊꯤꯛ ꯅꯣꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ ꯀꯣꯆꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯏ, ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯃꯩ ꯂꯥꯛꯄꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯃꯗꯨꯗ ꯑꯩꯅꯁꯨ ꯀꯣꯆꯤ ꯀꯣꯠꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯈꯤ, ꯅꯨꯡꯉꯥꯏ, ꯑꯗꯨꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯥꯛꯇꯨꯅ ꯂꯩꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯅ꯫ ꯃꯍꯥꯛ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯃꯣꯟ ꯃꯌꯥꯗ ꯂꯩꯕ ꯀ꯭ꯋꯥꯗꯨ ꯂꯧꯔꯒ ꯆꯥꯔꯝꯃꯤ꯫ ꯇꯧꯕꯒꯤꯁꯨ ꯆꯥꯛꯆꯥ ꯇꯣꯛꯄꯒ ꯀ꯭ꯋꯥ ꯆꯥꯅꯤꯡꯕ ꯍꯥꯏꯗꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯥ ꯊꯣꯡꯕꯒ ꯆꯥꯁꯤꯜꯂꯦ꯫ ꯑꯩꯍꯥꯛ ꯀ꯭ꯋꯥꯗꯨ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨ ꯃꯩꯐꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯅꯤꯡꯊꯝꯕ ꯑꯁꯤꯗ ꯀ꯭ꯋꯥ ꯆꯥꯔꯒ ꯃꯩꯐꯨ ꯇꯦꯛꯄꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯅꯈ꯭ꯔꯦ꯫ ꯃꯃꯥꯅ ꯃꯆꯥ ꯄꯥꯝꯕꯒꯨꯝꯕꯅꯤ꯫ ꯑꯩ ꯃꯩꯐꯨꯗꯨ ꯇꯦꯛꯅ ꯇꯦꯛꯅ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯂꯤꯕꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯈꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯀꯨꯆꯨ ꯄꯥꯝꯕꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯨ ꯀꯌꯥꯗ ꯅꯤꯡꯁꯤꯡꯖꯈ꯭ꯔꯕ? ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯌꯥ ꯁꯥꯒꯠꯈꯤ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯊꯃꯣꯏ ꯑꯁꯤꯗ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯀꯟꯕꯒꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨ ꯁꯦꯡꯕ ꯂꯣꯏꯔꯒ ꯊꯨꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯗꯣꯛꯏ꯫ ꯂꯨꯈꯥꯛ ꯃꯐꯝꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯃꯣꯔꯥ ꯑꯃ ꯄꯥꯏꯔꯒ ꯑꯩꯒ ꯃꯥꯌꯣꯛꯅꯅ ꯐꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯊꯕꯒ ꯑꯩꯅ ꯍꯥꯏꯈꯤ, ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯅꯪꯅ ꯑꯩꯕꯨ ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯁꯥꯗꯣ ꯂꯩꯇꯥꯗꯅ ꯏꯊꯛ ꯊꯛꯀꯠꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯌꯦꯡꯈꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅꯤꯁꯦ ꯐꯅ ꯌꯥꯝꯅ ꯎꯅꯈ꯭ꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯀꯌꯥ ꯑꯃ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯅꯉꯣꯟꯗ ꯍꯪꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯔꯤꯝꯇ
ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯂꯛꯊꯣꯛꯂꯛꯀꯣꯏ ꯂꯩꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯗꯤ ꯁ꯭ꯋꯥꯏꯕ ꯂꯥꯎꯏ꯫ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯃꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯗꯨ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯌꯦꯡꯂꯛꯏ꯫ ꯃꯇꯝꯗꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯗꯨꯅ ꯇꯧꯔꯤꯕꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯃꯥꯟꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯂꯛꯈꯤ꯫ ꯃꯁꯤ ꯍꯦꯛ ꯈꯪꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤ꯫ ꯀꯌꯥꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕꯒꯦ ꯍꯥꯏꯕꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯕꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯒꯠꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯃꯍꯥꯛꯀꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ, ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯂꯧꯔꯒꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯈꯤ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈꯤ, ꯃꯇꯧ ꯀꯔꯝꯅ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ? ꯅꯣꯡꯃꯩꯅ ꯄꯥꯝꯕꯅꯦ꯫ ꯌꯥꯔꯦ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯒꯨꯝꯁꯤ, ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯏꯅ ꯁꯥꯟꯅꯁꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯁꯦꯡꯂꯕ꯭ꯔꯣ? ꯁꯦꯡꯂꯒꯅ ꯀꯔꯤꯒꯤ ꯊꯝꯗ꯭ꯔꯤꯕꯅꯣ? ꯅꯁꯛ ꯑꯥꯏꯔ ꯊꯣꯏꯅ ꯊꯤꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯁꯥꯁꯨ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯤꯕꯅꯦ꯫ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯔꯥꯎꯖꯈꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯔꯥꯎꯖꯕꯗꯨ ꯃꯌꯦꯡ ꯇꯥꯗꯅꯕ ꯃꯍꯥꯛꯅ ꯊꯥꯖꯅꯕ ꯑꯁꯦꯡꯕꯁꯤꯡꯗꯨ ꯑꯩꯅ ꯍꯥꯏꯈꯤ꯫ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯅꯤꯗ ꯄ꯭ꯔꯄꯣꯁ ꯇꯧꯈꯤꯕꯗꯤ ꯂꯩ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯇꯟꯗꯨꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯕ꯫ ꯍꯌꯦꯡ ꯅꯞꯆꯣꯕꯤꯔ ꯃꯧꯔꯥ ꯂꯥꯏꯅ ꯇꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯀꯣꯛ ꯂꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯕ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ꯫ ꯑꯩꯁꯨ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯅ ꯅꯣꯡꯅ ꯍꯥꯏꯔꯛꯏ, ꯃꯧꯗꯤ ꯐꯪꯒꯅꯤ, ꯑꯗꯨꯒ ꯅꯞꯆꯣꯕꯤꯗꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯐꯥꯎꯕ ꯀꯅꯥꯁꯨ ꯃꯅꯞ ꯆꯣꯟꯅꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯣꯡꯅ ꯅꯣꯛꯅ ꯃꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯈꯤ, ꯅꯞꯆꯣꯕꯤꯗ ꯐꯪꯗ꯭ꯔꯒ ꯑꯐꯪꯕ ꯃꯧ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯒꯤ ꯋꯥꯁꯤꯗ ꯃꯍꯥꯛ ꯍꯔꯥꯎꯕꯒꯨꯝ ꯇꯧꯈꯤ꯫ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯏ, ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯋꯥꯁꯤꯟꯅꯕ ꯁꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ, ꯆꯤꯡꯅꯨ ꯏꯟꯗꯨꯅ ꯇꯣꯛꯆꯅꯤ꯫ ꯂꯩꯁꯥꯕꯤꯅ ꯈꯨꯔꯥ ꯍꯥꯡꯗꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯄꯥꯈꯪꯅ ꯃꯧ ꯑꯣꯏꯅ ꯂꯧꯗꯣꯏꯅꯣ? ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯋꯥꯁꯤꯗ ꯅꯣꯛꯅꯤꯡꯈꯤ, ꯑꯗꯨꯒ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤ꯫ ꯃꯆꯤꯟꯗꯅ ꯂꯩꯁꯥꯕꯤ ꯂꯧꯕꯒꯤ ꯍꯥꯏꯔꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯗꯨꯅ ꯑꯩꯅ ꯅꯣꯛꯁꯤꯟꯅꯔꯒ ꯑꯩꯅ ꯍꯥꯏꯈꯤ, ꯆꯤꯟꯅꯨꯡꯃꯨ ꯏꯜꯂꯕꯗꯤ ꯐꯅꯗꯨꯝ ꯐꯔꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯩꯁꯥꯕꯤ ꯂꯧꯕꯕꯨꯗꯤ ꯅꯥꯈꯩ ꯁꯦꯡꯅ ꯃꯧꯅꯤ ꯈꯪꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯔꯦ꯫ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯏꯊꯃꯣꯏꯅ ꯈꯣꯏꯗꯥꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯅꯪꯗꯧꯅ ꯊꯃꯣꯏ ꯁꯦꯡꯕ, ꯅꯪꯗꯧꯅ ꯐꯖꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯊꯃꯣꯏꯗꯣ ꯄꯦꯟꯖꯕꯒꯨꯝ ꯑꯩꯉꯣꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯕ ꯑꯗꯨꯗ ꯍꯥꯟꯅ ꯐꯖꯔꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯒꯠꯅ ꯐꯖꯈꯤ꯫ ꯑꯩꯁꯨ ꯊꯃꯣꯏꯁꯦ ꯅꯧꯊꯣꯔꯛꯈꯤ꯫ ꯃꯥꯒꯤ ꯐꯖꯕ ꯃꯁꯛ ꯑꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯃꯇꯧ ꯎꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯂꯩꯇꯥꯗꯕ, ꯍꯩꯉꯝ ꯇꯧꯉꯝꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯄ ꯋꯥꯐꯝ ꯑꯃꯗ ꯃꯉꯣꯟꯗ ꯑꯩꯅ ꯌꯦꯡꯂꯒ ꯍꯥꯏꯈꯤ, ꯉꯁꯥꯏ ꯅꯪꯅ ꯇꯝꯕꯤ ꯇꯥꯛꯄꯤꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯏ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤꯅꯣ? ꯍꯧꯖꯤꯛ ꯇꯝꯕꯤꯔꯒꯦꯔꯥ? ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯄꯗꯣ ꯐꯥꯕ ꯉꯝꯗꯅ ꯅꯣꯡꯅ ꯅꯣꯡꯅ ꯍꯥꯏꯔꯛꯏ, ꯈꯪꯗꯦꯅꯦ, ꯎꯐꯝ ꯇꯧꯕ ꯎꯗꯕ, ꯈꯪꯐꯝ ꯊꯣꯛꯄ ꯑꯁꯤꯗ ꯈꯪꯗꯕꯁꯤꯗ ꯀꯃꯥꯏꯅ ꯇꯝꯕꯤꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯊꯝꯕꯩꯕꯨꯗꯤ ꯇꯝꯗ꯭ꯔꯤꯕ ꯅꯪꯅ ꯇꯝꯕꯤꯕꯅ ꯐꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯃꯗꯨꯗ ꯑꯩꯅ ꯅꯣꯛꯂꯒ ꯍꯥꯏꯈꯤ, ꯆꯨꯝꯃꯤꯗꯅ ꯉꯁꯥꯏ ꯁꯨꯖꯤꯅ ꯍꯥꯏꯔꯛꯈꯤꯕꯗꯣ, ꯃꯍꯥ ꯌꯥꯎꯔꯕꯗꯤ ꯑꯩꯒꯤ ꯆꯥꯟꯁ ꯀꯥꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯣ꯫ ꯑꯩꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯍꯥꯛ ꯄꯦꯟꯅ ꯅꯣꯛꯆꯈꯤ꯫ ꯑꯁꯨꯝꯅ ꯑꯩ ꯃꯍꯥꯛꯀ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯒ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯋꯥꯈꯜꯁꯦ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯑꯩꯅ ꯈꯟꯈꯤ, ꯊꯃꯣꯏ ꯁꯦꯡꯅꯕ ꯅꯨꯡꯁꯤꯔꯕꯗꯤ ꯃꯧ ꯂꯩꯁꯥꯕꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯃꯥ ꯕꯕꯥꯅ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ
ꯑꯩ ꯃꯥꯕꯨ ꯂꯧꯁꯤꯜꯂꯒꯦ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯂꯒꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯈꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯅ ꯂꯩꯔꯒ ꯍꯧꯖꯤꯛꯅ ꯃꯆꯥ ꯂꯩꯔꯕ ꯃꯧ ꯑꯣꯏꯅ ꯄꯨꯁꯜꯂꯛꯀꯗꯧꯔꯤꯕ ꯑꯗꯨꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯦ ꯏꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯉꯥꯡꯈꯤ ꯑꯩ ꯐꯅ ꯀꯟꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯈꯤꯗꯦ ꯃꯍꯥꯛꯄꯨꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯕꯨꯁꯨ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯨ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗꯕꯗꯒꯤ ꯅꯤꯁꯥꯗ ꯇꯥꯏꯅꯈꯤ ꯁꯥꯟꯇꯤꯕꯂꯥꯁꯨ ꯍꯟꯗꯛꯇꯤ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯕ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯃꯥꯕꯨ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯏꯃꯥꯟꯅꯕ ꯁꯨꯗꯤꯅ ꯃꯉꯣꯟꯗ ꯇꯝꯕꯗꯒꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯅ ꯐꯔꯦ ꯍꯥꯏꯅ ꯈꯟꯈꯤ ꯃꯁꯤꯗꯒꯤ ꯏꯕꯥꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯞꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯥꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯏꯊꯟꯗ ꯈꯟꯖꯈꯤ ꯅꯪꯒ ꯑꯩꯒ ꯂꯥꯞꯊꯣꯛꯅꯔꯤꯕꯁꯦ ꯑꯇꯩꯅ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯨꯕ ꯑꯗꯨꯒ ꯅꯪꯅ ꯃꯧ ꯑꯣꯏꯔꯨꯕꯅꯅꯤꯀꯣ ꯈꯟꯗꯨꯅ ꯑꯩ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯦꯟꯈꯤ ꯃꯁꯤꯅ ꯃꯔꯨꯞ ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯗꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯩꯅ ꯃꯥꯕꯨ ꯂꯧꯕꯅ ꯆꯨꯝꯕ꯭ꯔꯥ ꯂꯧꯗꯕꯅ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯃꯔꯨꯞ ꯑꯁꯤꯒꯤ ꯋꯥꯍꯪꯗ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯪꯖꯔꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯋꯥꯍꯪꯁꯦ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯍꯪꯖꯒꯦ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯕꯅ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯅ ꯑꯆꯨꯝꯕ ꯑꯣꯏꯕ꯭ꯔꯥ